BJP na khonggadabada Congress na khongduna leire lan leptre mafam ani da kan khut thongna khre kuki militant ani sire kuki militant singi bom gi machak sing yawba bolero ama nongmai kapsin duna thugai khre misau gas ki truck ahum mai tharam bagi case tam yoi taraga mapan phare ngahan ayuk sek mai kaithel ge maninglom da khara changsil laga leiba mafam adu ge kangjai bungi saruk amada sakhang daba singna MS misau gas agency ge Chaka taruk panba LPG cylinder sing hondo konjin tawba truck ahum mai tharam ba thokdok ki matang da police na lokhat pa case ka mari leina na miyoi taraga mapan phare haina police control room ge cherola mana phongdorok le fajan khiba miyoi taraga mapan thadorok trabade ngasi dagi Imphal Dimapur lambi matam kaktana thingjinna ba warep lau khre numit humudra ga mangani sujilaklaba Manipur gi akanba lan leblak trabasu state amasung center da laingak pai riba BJP dagi de lan thokpa horak badagi hauraduna Congress na masibu khamduna level laga Manipur dang mahausa gi ingtapa phibam hanjilana ba akan ba khongjang sing changsin duna lakhiba adu tha sigi kundagi parliament mifam haugodori ba sigi mangoi na khangkan council laktuna AICC gi president Malik Arjun Kharge Congress luchingba Rahul Gandhi amasung Jairam Ramesh KC Venugopal na chingbana mifam asida Manipur gi wafam pukhatuna khanana ba phi semba haugalaklabasu Lisang sina sa tharagliba lan asi leptabadagi ngasi su tongan ba mafam anida kuki militant singa akan ba mawong da khut thokna kibada mafam amada kuki militant ani sire haide ahan bagi thokdok asi Kangpokping district ki manung sanduna New Kaithel Manbi police station na konsiliba tingkai khunau ge mathakta leiba loibol khunau kuki khulgi mafam amada thokiba ne hairiba mafam asiga chingkhong da tainna leiriba mitei khul singna irengba mamasung kainau ge maning thangba saruk singne Khut thongna khriba mafam asidagi mitai khul sing tamna kuki militant singna nongmai kapthaba haurakpadagi mitai khul sing bungak liba khunja singna hana mayong na duna awok athong tomna khibane khut thongna rakpagi pau tabadagi state force singsu thomjilaktuna kuki militant singa mayok na khibane thawdok asi ngarang ayuk pung 8 lom tarakpadagi hauraduna thokibane nakal ani gi marakta akan ba mong da khut thongna khiba loibol khunauga inak nangna leiriba kuki khul singi manungda sambuk amasung thambuk khul sing yauribane Kuki militant sing na nongmai kapa haurakpadagi khulngak liba khunja sing amasung state force na nongmai kaptharagli ba khul sing adu tamna kakhalaga akan ba mongda khut thongna khibane adubu mafam adu da lairamba kuki militant singi bunker singda afaba khusu khulai sing paiduna makhoi gi mi sing yamna lairambadagi ka hena state force amasung khunja sing na changsin badade khudong sa khidi haide adu moinamak nakalani gi marakta khut thongna rakba adu da Kuki militant singi maikei dage miyoi ani nongmai na palaga siduna leiba urakhi haide thokdok asida state force singi maikei da asokapan yauki de adumoi namak khul ngakpa yaurakhiba khunja amade chenbada tusinbadage khara soki haide mafam asida nakalani gi marakta akan ba mawongda khut thokna bagi pau tabadage tidim lambi paringi tongan tongan ba mafam singda masung yam laba nupi sing thoraktuna achat awok sing thingduna thamlaga masak khangdok laba matungda chalan bagi thabak chatharakhe Tanja asida khut thongna phamgi chingkhong da sangsilakiba Central Force ki personnel singna khunja ahum phajan khibadagi nupi singagi marakta akan ba mongda mungna rakhe makhata na khut thongna phamtan na changsilakiba Assam Rifles amasung Army sing amata chalan khide Central Force ki personnel singna phajan khiba ahumgi manungda ani nupi singna makhoi gi makhutagi mulhauraga khunja amana Kaithel Manbi da leiba Assam Rifles ki post amna pukhe adumoinamak khunja adu thadoktriba phauba thadokloi haina Army personnel ama nupi singna fajilaga thamkhibadagi kona thangda lemhoriba khunja adusu thadorokhi haide nakal ani gi marakta akan ba mongda khut thokna ringai gi manungda mamang thada tidim lambi paringe phogak sau ikhai amade kwakta gi lonabada chenba moirang turel gi mathakta Scorpio jeep amada mapangal kalaba aidi fit tawduna pokhai hankiba duga manaba potlam kaya yauba bolero ama thengnabadagi khulngak liba khunja singna nongmai kapsin duna thugairaga bomgi masak sing manba polam sing adu amang ata thokan khi haide nakal amaromda thogdok asiga ikan kanadana Imphal West ki sekmai nongthon bandagi na nongpoklomda leiba chingi mathak thangba saruk oiraga luwang sanggol kasu isam samdana leiriba Phailen kuki khuldasu nakal anigi marakta akan ba mongda khut thokna khre mafam asidasu khulasigi singthakta bunker saduna leirakiba kuki militant singna chingkhongda leiriba Sekmai gi mitai khul sing tamna nongmai kaptharakpadagi khul sing asi bungaklakiba khunja singna handuna kapadagi thokibane mafam asidasu state force ki personnel singsu sangsilatuna kuki militant singa mayokna ba yaurakhe adum moinamak Phailen kuki khulda thokiba lan asida de nakal ani gi marakta asokapan yaubagi paw leikhide
नुमिदांग ममसिलक्लबा फाउबदा खुल असिदगी ngahak ngahak kanaraga nongmai kaplakpagi thokdokti leptana thokhe security ne escort tawduna nonedagi purakpa gari mapan nungna thomduna thugairakle driver ama sokle security ne escort tawraduna nonedagi purakpa gari mapan nungna thomduna thugairakle driver ama sokle Manipur lengang na state asigi lifeline oiriba NH2 amasung NH37 da gari singbu khudong thiba thokdok mayok na handana Sathok chasin tawhanaba thawrang lawkhatle haina toina haidabasu Imphal Jiribam lambida nonedagi Imphal tamna tongan ba polam sing puraga lakhiba gari singbu ke sinam khul manakta kuki lamhen tuhenba singna nungna thajinduna thugairakpada gari mapan akaya toi thokibaga loinana driver amasu makuta panduna sokhi haire kaibi haikak mapal mamangge ikop singkhongda halamba nupidugi maming matha khangle sianabani haibam yoi mapan phare police ngasi ayok pung taruk tagina numidang wairam pung taruk fauba naga taba mafam singta total shutdown tawgane UNC Chandel district ke palel gi manung sanba narum belularam khuldage lusi marem apokpa thaukhal marem kaube maring nupini haiba nupi ama ngaha nungthel kaibi haikak mapal gi mamang thangba sarukta leiba ikop singi chingkhong amada nongmaina kaptuna halamba thaudokpo United Naga Council UNC na hakchina lawbaga loinana Thawdok asibu yaningdaba phongdoktuna ngasi ayuk pung taruk tagina numidang wairam pung taruk phauba Manipur gi naga taba mafam singda pung taraga ni thoi gi total shutdown gi khongjang changsin gani haire UNC gi information and publicity wing gi cherolamana thawdok adu da sena bani haiba loop singi maming palakhibaga loinana yamna haksin lawbi haire maramasina Manipur laingang na khudakta judicial inquiry sathaduna thawdok adu da sena ba miyoi sing fabaga loinana pifam thokpa chairak phangangadaba ni haire loinana Naga nupi asibu hatkibagi thokdok asi Naga customary law gi matungina wayel sathagadabani haibaga loinana thokdok asigi teksak Maitei Civil Society organization singna chap manana pugadabani hainasu phongdorokpaga loinana makoina lawgadaba thokdang amasung phibam sing mari leinaba pumnamakta khangangadabani hainasu phongdorokle